मरुएबा पाउ पिजरी मणिपुर की बॉक्सर MC मेरी कॉम तरुकलक सुबह ओइना वर्ल्ड चैंपियन लौरे मोरे की हाउलन 5 विलेज सागलिब यूम म्यांमार आर्मी ने चंगलक्तुना मखा तना सादनब थिंगदमले खुंजा सिंह सिक्योरिटी की मरक्ता चाउन उंखटनब थोखरे अमदी मखुरा अमदी मपन इज्जत मांगहन बिखरे हाइबी नुपी मसा अनिना चुंब वयल गाइडी खुरमजरी मिरेंग ताबिरिब सिंहबु तरामना ओक्सरी पाउ संदोंगना पिजरी मणिपुर की बॉक्सर MC मेरी कॉम तरुकलक सुबह ओइना वर्ल्ड चैंपियन लौरे ngasi ngahaki mamangda Delhi da sanakiba final da mahaki lamba Ukraine gi okhatabu point 5 sinoda thoiduna nupi gi world championship asil lawba ngamkhibani nupi gi boxing da taruklak world champion oiduna Mary Kom ne history ama semle dominant Mary Kom's good few punches as well from her. Mary Kom final seconds and Hannah Rakot. I don't think Mary Kom knew the bad Hannah Rakot. I think she's an inspiration for many people and she's done it. And now for a record-breaking 6th time, the gold medal flyweight representing India, it's MC Mary Kom! The Boxing Federation of India to present the gold medal. Congratulations to all four of us. Indo-Myanmar border pillar number Humpudra Taruk Mayada Leiba Howland 5 Villages da Khunja Singna Sagatliba Yum ngasi Myanmar Army na changlaktuna makhatana yum saba yaroi haina athingba piram le hairi more dagi kilometer ahum lom chatlaga Leiba Howland 5 Villages da Sagatliba Khunja Singgi yum adu khanghaudana ngasi ayupung 8 makhairom taba matamda Myanmar gi Army changlaktuna thinglambani hairi mafam maduda hana dagi hauna leiriba Assam Rifles kangbu nasu Myanmar gi Army sing adu mafam maduda changlaktana ba khangan badagi Myanmar Army sing hankraba matungda ahenba force loinana manak nakna leikhi hairi mafam maduda moregi ADC M Bangkim Assam Rifles ki CO RS Rawat SDPO Sandip Gopal Das Commando gi DSP Thomas Thoksom laktuna yeksin khe thodok adugi matang da Howland 5 Villages ki ningthau lal kholun haukip na pen da bawafam kya thamlakli India government aduga Manipur government na ningthau simak ne boundary haibase order oina che oina piradi upai leite ai tokgane hojik phause masigi point dagi se sarok dagi ne Myanmar changbase khoi gi lamse 350 meter lapne eba adu da moina changaga sida disturbance toraga adu idi Assam Rifles se khoi bulak bra nadraga Burma bo ngak bulak bra khoi na di India Spain India gi mene Manipur machane India machane haina jam ilepagge thabak toraga moina moibo chance pi base ai depend masi boundary ngak na base khoi gi Manipur mechanism pame center di lagba Assam Rifles se karisu oiroi khoi asiba nadraga anaba se moina jingsim bi banga moina ai be mayam do moina adum moiga apamba gi atum towe aduga khoi gi praja gi apamba se moi asuptau to bi deba Amarom da ngasi nungtil pung anirom taba matamda Howland 5 gi yum sariba adu makhatana saba yani yaroi haibagi matangda Manipur Police amadi Assam Rifles ke apunba khutpu amaga Khunja Singh mukna ba thorakre Khunja Singh ne yum saba yaroi dawba oirabadi hana sakhiba yum sing petrol hezin duna mai thagani haina torakpadagi nakal ani da sauna mukna ba thokhi thodok adu da nupi ama asok apan nangkhi mafam adu da Technopal gi DC laktuna Howland 5 gi chief Lalkholun haukip ka wari sanana ba phamatre Tungda Howland 5 khulgi ningthaugi yumda DC Technopal Ais Rupasandra SP Dr. S Ibomsa Taramathoi Suba Assam Rifles ki CO RS Rawat yauna mifam ama pangthokre DC Technopal na Manipur gi Chief Secretary da Hojik yum sariba yumpham ama
tang taba ama khangdok na bache thagani Survey of India yohallaga athubada haulan fai gi toina irang thokliba mafam asi demarcation tawnaba singani SP ibom sanasu toina irang leiba mafam aduda police outpost ama thamnanaba government ta haizaragani phongdokhi security ga miyang ga ngahak wakhal tana hodabadagi asok apan yaukhiba singda commandant Assam Rifles DC amadi SP gi maikai dagi sel gi mateng pikhi hawjik fawbagi oina di irang adu nemthakre Makhura amadi mapan izat manghan bikre haibi nupi masa anina achumba wayal ngairi pendaba amadi laman khumningli makhoina society da mioiba amoina hingbada samaj ki minok maisana awaba ama oiri hiramasigi matangda report ama India gi khakta natana malem gi thakta yengnaba matamda Manipuri khunai asigi nupi singbo sakti piba amadi nupi bu thak wang na thamba khunai ni haina malem pumbada singthanari adubu pumnamak asigi ona tainabada ngasi ekhogi Manipuri khunai asida nupi singi mayokta sathaba miwot minai amadi naujari bi nupi masa kaya bu namja namthek nabibagi wakat kaya ekhoina leptana tari amadi uri Ngasi pukhachariba case asi lisingani tara mangada Imphal West ki Lamsang Police Station na kon mafam amada matamdu da sahi tara humdoi amadi sahi mapalom khatangai ribi machin manaw nupi macha anibu makhoigi mapagi hek pokminaba makhura amadi mapalna nattabli chat khiba thodok adugi matangdane adi ibagi ya maniko babani ko khanjabne ba tuboina yo sanga gi chatle ba te kare ya pete Kaka papa joga mai nupi na jo moi ka bu sala phui kaka na bi tau lu ya jana ai ina iba da jo ka to da moi kaka i nupi na bu hai bia roi na moi na thang na thila hat ke ne da khoi na thang thami ai hi me am je ju khal ko ro ai hi ning de ai shi ge ai am kal le ja ton da ai ji bu kara ya chakra ji ne ji bu shi ga ji ne da du ai ba ima iba khal ga ai pa da ba dai Thokiba thodok adugi matangda chenaba mioi sing matik saba dandi pinabagi damak haujimak special just pokso gi court ta kanna trial chathari adugum laba tamthiraba thodok adu da victim oi horabi nupi macha amadi mahaki apok pina makhoida hojik phawrba pendaba kaya ado miyam da paudam lakli ai gi chanu pe ni se si bo saman reba mama na ba mirakti na ba jungam daba moira jo ai isa je magi masane jo khandi ba jungam daba Teno miyo beda nungai ta harau ni je pasadi mon pobagi harau bagi nungai bai do ai gi ai shaje ta bat leite jere di bhot nu juma pan tok te ba yu dum imung jum nei bi na ba khanjale ba pakhanda nei chagura ma yam tin sit ba ai ju khagi du hau di hau le ko ai khala ko ai du ni jam khala ya de to ni ge ba wa chong bi ju ai ba tawdi jele ai haja ji khallam ni tawdi tawbra tawdra ai phi che ji kai se per lag thu gai ai hai khalle toy bo tawdi hai bi na makhoi su laikai masung mama nabi singa tinanengi makhoi ga chamin thakmin naba koi ba chatpa school da lairik laisu makhata na tamduna achauba mapung phaba mi ama oining bagi wakhal kaya marum leidi adubung asigum laba victim asida aikoi gi khunai asina yeng loidaba mideng kaya yeng bagi chatnabi ama leibasina makhoi da ninghanna kaya phawba leidi minisun kabura ga ina kada ni imare prupti da ko ma tin ba jutin de puda ba sar gi phangde ayam puninge jo skun ka ni ai di lai yam tamninge lai taw ga modi mi ko men mo je khale amutang de lai ai kana mi ono holar ga tsi mo ye aina lamang khung ne ni hauzik oiriba masanupi ani gi fibam asi urraga hingning bagi wakhal mangle amadi masanupi ahal ase wakhal gi amadi haksangi oiba anaba kaya leire haina makhoida sigumba chatloida bali chatpa mioi sing asibu hak pachairak pihanning bagi apamba phongdorakle video journalist Ajit amadi Jivan Konsam ga loinana paudam jariba Rina Nongmai Them ISTV News Imphal Haukiba tang kun mathoidagi satharakli ba sangai festival gi saruk ama oina Maigya Chandra Open Air Theater da Manipur gi tongan ba jati singi oiba cultural item kaya Union Home Minister MOS Kiren Rijiju na saruk yakre thorum madu da Chief Minister N Biren Tourism gi Chairman Dr Sapam Ranjan MLA Khasim Bashum amadi atai official kya na saruk yakhi thorum adu gi saruk ama oina tha khuding gi Directorate of Information and Public Relation DIPR na puthokpa Manipur Today koba journal amasu release tawkhi Tungda mapalam gi cultural troops sing yauba tongan ba cultural items sing utki
Numit nini sathagadaba ahanba Manipur Kiwi Fruit Festival Senapati District ki Purul Akutpa Khulda Horticulture and Soil Conservation Minister T. Shyam Kumar na haudokre. Senapati Producers Organization of Organic Kiwi Fruits na sinduna pangthokhiba thoram aduda NEC ki Director K. Sile Anthony, ICAR Manipur Center ki Joint Director IN Singh, State Farmers Agri Business Consortium ki Project Coordinator MS Khaidem, Horticulture ki Joint Director NG Ajit Susar Yakhe. MIBH lising ani taranipan gi makhala saba Women Rural Market Set amasu Minister na sangaki ICAR Manipur Center na NEC na sel thadaba project amagi makhada purul gi mafam singda kiwi asi thaba hokhibani ngasi maipak na manak nakpa khulsing da su pothok puthok na pandam da festival asi pangthokpa hobani Minister TI Shyam Kumar na festival asina kiwi achauba city singda export tawbaga loinana pothok hena puthok na farmers sing wakhalon pokhanduna Department ahen ba technical tengbang pinana ba thosil semgani lambi thonggi leidiba khudong sadaba asi mari leinaba minister singa tana duna athuba matamda semna ba hotnagani purulda water body ama semna ba lupa lakh kun piragani jhum cultivation thadoktuna integrated farming da mideng sanglasi haiki akoina mafam masda kiwi fruit festival si kari ki pangthoi bino haibasi lamdam masigi praja singna lamdam masigi farma singna lamdam sigi sanaba soil sigi sanaba sigumba kiwi fruit asi tharkanda masigi festival su tawrakanda state media da national media da paw si loi pirakanda atop company mayama atop financial institution sector mayam dagi mateng pangnabagi thimda adum pangthokpani Sangai Festival ga mari lenana pangthokadoriba Friendly Women Football Match amadi Indo Myanmar Sangai Business Summit ta saruk yanabagi damak Sagang gi Chief Minister Dr. Min Naing Cabinet Minister Ahum amadi official tara hayeng Imphal da thunglaragani hiramasi gi matangda ngasi East Policy Committee Manipur gi convener RK Sivachandra gi Kwakatha Laishram lekai da leiba yum da pangthokpa pawgi mifam amada Sivachandra na mihut kangbu ase hayeng more gi integrated checkpost ta hek thunglabaga Education Minister T. Radheshyam Youth Affairs and Sports Minister Letpau Hokipna oklaba matung helicopter da Imphal fawbal lakminagani amaromda hayeng amasu hangchit Khumal Lampak Men Stadium da sanagadaba Friendly Women Football Exhibition Match Manipur gi oina international player taramathoi na saruk yagadori masina miyam da hena nungaiba mahau ama pigani ningthaukaba numita classic grande da pangthokadaba Indo Myanmar Sangai Business Summit ta lamdam asigi karbar tawningba khudimak na saruk yabiyo haiki story of love between the two countries, that is India and Myanmar. Aduga koina satlaga muk reciprocal loina Myanmar na muk loina organize taroga sanaja doribana 2019 gi January tang kuntra amadi kuntra mathoi masi mandle de koi sanajani aduga February gi tang ahumdana muk jagang gi konung monwa sida muk koi football se mapamani thonga sanajaga dabni United Liberation Front Manipur Safong Lakhibagi Yankaimari Subamapo Kumon Thoram Manipur Amadi Mapalgi Unit Kudimakta Harok Tayana Pangthokre Haidi Aina Thinkrabaluk Astig Department of Publicity Director M Sakhen Gicherol Amana Kumon Thoramasi Party Central Headquarters MPA Gi General Headquarters External Unit Singh Party District Singh Unit Singh MPA Gi Battalion Singh Tactical Headquarter Amadi Unit Kudimakta Party Chairman Vice Chairman General Secretary Chief of Army Staff MPA Tongan Balushan Gi Secretary Singh BPMA Gi Chairman Principal Singh Amadi Member Singh UNLF Ki Tongan Balushan Gi Director Singh GSQ Gi VCS GSO Singh Staff Officer Singh NCO Singh Amadi Lanmi Singh Napuna Saruk Yaduna Pangthoki Hairi Nasigi Thoramasi Ahan Basarukta Party Bu Linkhat Piram Baluchingba Singh Yawal Lalhauda Laikhidraba Athobi Singh Maphamda Minute Ani Tumina Leptuna Ikai Khumnaba Utpa Haikat Laikat Tambana Oiki Matung Tarakpada Party Chairman Firal Chingkhatpaga Loinana Lanmi Singhna Party Song Saktuna Ikai Khumnaba Utki Mathangda Central Committee Ki Chahi Warol Pathokpa Weshiya Gi
फ्रेटर्नल पार्टीज सिंगदगी थारकपा याइफा पाउजल पाथोकपा डिपार्टमेंट की तोंगान तोंगान सेक्रेटरी सिंगना यावल की मरमदा वारोल पीबा अमदी डायरेक्टर सिंगना मणिपुर निंगतम लालहौ मणिपुरी खुनाई की मरमदा वांगांग बना मरु ओइब सरुक ओइखी यांखैमरी सुब मपो कुमोन थोरम असि पांगथोकपदा फिजिकल मोरल अमदी सेल गी ओइब मतेंग पांगबिरखिबा लुप अमदी मिपुं खुदिमपु थागत फोंगदोकले कुमोन नुमित असिदा याफा पाउजल पिरखिबा वेशिया की तोंगान तोंगान लुप सिंगी मफमदसु थागत फोंगदोकले थोरम असिबु माइ पाकना पांगथोकपदा मतेंग पांगबिरखिबा मणिपुरी मियाम पुनमकपुसु थागत फोंगदोरकले डॉक्टर ने सर्जरी तौबदा सोइबदगी मतम सांगना लायंग लकपी नुपी अमा लेखिद्रे असिगुम थौदोक असि मतुंगदा अमुक हना थोहनिंगदे हाइना लेखिद्राबिगी मपुरोइबना पाउमी सिंगदा फोंगदोखरे ब्रह्मपुर थांगजम लेरक्ता पांगथोखिबा पाउगी मिफम अमदा लेखिद्राबिगी मपुरोइबा सेराम दोरेंद्रोना महाकी नुपीगी ममिंग मेदी कवी मसागी चही 53 दंगाइरी NIC इम्फाल साइंटिस्ट बी ओइना थबक तौरमी चही असिगी सेप्टेम्बर की तांग 3 गॉल ब्लैडर अमदी कमन बाइल डग CBD दा नुंग लई हाइदुना सिज हॉस्पिटल दा डॉक्टर S जुगिंद्रोना ऑपरेशन तौखी ऑपरेशन तौरब मतुंगदा मबु कंखतपा अमदी ओबना चिंगबा तौरकपदगी मतम खरा सिजदा लाइकनरम लगा एयर एम्बुलेंस दा पुदुना गुवाहाटी गी एपोलो हॉस्पिटल दा लायंखी मफम अदुदा लायंग बंगमदबदगी दिल्ली गी गंगाराम हॉस्पिटल दा पुदुना लायंगलब मतुंगदा था सिगी तांग 15 दा लेखिदबनी दिल्ली अमसुंग गुवाहाटी गी डॉक्टर सिंह ना फोंगदोरकपदा CBD अमदी गॉल ब्लैडर गी नुंग जनरल सर्जरी सर्जन सिंह अमना पांगथोकदब नत्ते CBD दी गैस्ट्रोएंटरोलॉजी अमना पांगथोकदबनी अमुक्तदा अनिमक पांगथोकपसु चतनदे हाइना मयक सिंह थमलखी मियोइबगी पुंसी मांगबा याबा लुखरबा ऑपरेशन मणिपुर की डॉक्टर ना इलाई ना तौरगा मसाना सोइख्रे फोंगदोरकपा सिलाइबक थीबनी इमुंग असिदा नंगलिबा थौदोक असि मणिपुर के अतोपा इमुंग सिंगदा नंगदनबा डॉक्टर सिंह ना पांगतौद तौसिनबगी हाइनबी थादोकपियु हाइखी आई डॉक्टर से लाइमगनी न सिनगिबनी अदुबु माना मधुदा हागिबदो आई ngasi होजिजु निंजंगेबा सिगुमसे आई नोंगदा कुनगी मथक्त ऑपरेशन तौये ऑपरेशन की मसिंगा पैसागा खनबिगा ngasi आई इमुंग दशा ताब से सि तागनी न खनदिबु करिगिनो मसि तामतमदा आई इसा अनिसिगी ममा से कनाना मेंदुरिगेबा इसा इसा न तमुबा हैबदा मफमदो अदु लाइंग बियु अतै मखाताबा पैसन बिगनोबा पैसागी दमक्ता नत्रगा मिंचकी दमक्ता पैसन बिगनोबा मधु सोइबदुना ngasi aina phangiba dasa se atopadu ta haningdeba म्यांमार फाउब सत्कदबा मियोइ निपान साबा मोटरसाइकिल रैली अमा ngasi वर्क मिनिस्टर TS बिस्वाजित ना होटल इम्फाल दगी लमथाखरे पैक द बैक इस इको ट्रेवल्स एंड एडवेंचर्स इम्फाल ना सिंदुना पांगथोकपा मोटरसाइकिल रैली असिना इम्फाल दगी यांगोन फाउब चटकनी थोरम अदुगा मरी लैनना TS बिस्वाजित ना असिगुम मखलगी खोंगचट असिदा इंडिया की तोंगान तोंगान स्टेट सिंगदगी मिहुत सिंग सरुक याबना इंडिया की अपुनबगी सक्तम उत्पदन नतना एक इस पॉलिसी दसु अचोब मतेंग अमा ओइगनी हाइखी मरक्ते इमोशनल अखोय लव एंड अफेक्शन अखोय लाकदब पोट अलओइरेंगे मरक्सदा सिगुम तौबसिन हेना नॉट ओनली अखोय नॉर्थ इंडिया की नतना इकोनॉमी की ओइबा टूरिज्म की ओइबा सैदा अखोय फजना प्रमोट तौरगनी प्राइम मिनिस्टर ना लुक एज पॉलिसी दगी एक एज पॉलिसी लाकप मतमदा अखोय ह्यूमन रिलेशनशिप सागलक पोसिदा अखोय की लेरिबा ngasi की बाइकर मयाम सिंग अचौबा अखोय फावर चप मतम सेदा अखोय लुक एक एज पॉलिसी से मसिगी कनो ओरकनब होनबदा अचौबा मतेंग मुसु पीगनेना आई थमजगे पैक दी बैक की मैनेजिंग डायरेक्टर इम्तिहास ना खोंगचदसी मणिपुर अमदी म्यांमार अनि की मरक्ता मरी फगतहन बतनतना मणिपुर की टूरिज्म चौखट हनबगी वाखलोंदा पांगथोकपनी हाइखी मणिपुर संगाई फेस्टिवल की मरु ओइबा मफम अमा ओइना संगाई की पोकनफम लमदम कैबुल लमजाउला सथरिबा मणिपुर संगाई फेस्टिवल की अखनबा रिपोर्ट अमा केबिलमजाओ की YIC ग्राउंड हुजु चथरिब फेस्टिवल असिगी नुआइबगी महाव नुमिदांगी मतमदा केबिलमजाओ की जगह असिदा हाइरिबा फेस्टिवल असिगी महाव सि मयामना लौनरी लालिबा मियाम सिंगी फेस्टिवल असिना मखोयदा करी करम महाव पीरी केबिलमजाओ की जगह इदि पांगतोल बिजिदा मखोई ओइबा मोचिंग राहिबदु मियाम पुने कोई हमनसी I am Shruti and I have come from Pune. Till now I have seen the quite a lot of dance performances here. So it was really very good experience here. The different kind of food and the culture you get to know about the Manipur state, which people usually are not aware of. So it's a good platform to encourage and know about the state of India, which is unexplored by many of the people, and many of the people in India don't know
like such state also exists actually. So my name is Aratrik. I am from Kolkata. So this is the first time I came to Manipur, and I came to know about this really amazing festival called Shanghai Festival. So I came a few minutes back over here, and I really like the environment over here. The energy, the spirit is more than any other places I have visited. So it's a really a nice feeling to be here to witness the amazing festival of Shanghai. So that's it from my side. Mamangi Chataki festival to Anil Subo Chatri festival Siga. So since they kari karam ahong balay game the Mila Pukisa Kamaito give the Kupuna Havinasi. Me la Pukistan Kamaito. Homni Subasina Helen around Hanga the me Kara Waling a city me yam yame. Mamangi Pugi you won't give a changa housing a city Nisu Pusiga. This is Puskis and the Kamaito. Handakis in a hen Lena Kale. Foreigner Gary Mapalong me Panam lying a city. Me tin Banahele. Ye a young at a point over. The Tankate. I want to come to Mangus of Ponte. Massivity Hassel. Matanga di Karahen, a Kosu, Utoxe, Utogeda di Kali. Shanghai Pitvela, Quay Bundata was there. Ma Hena Sakonaba, Mayam the Hena Laku, Poso Koy Pazana, Kanoyam Patan to Tangana. Pazana Yons again. When I come to say, we return with fond memories of Shanghai Festival 2018. Mana Hanbigo, Shanghai Pacific in Waiba, but Senator experience and Nueva Mam do Ubiragim the Hanbigo, Hyba, Kanosino, other consecutive Madame Tamdeliza. Going enjoy W, Manipuri Miam Kurimota, then talk Piro, come one, come all, enjoy the festival 2018. Mamangi festival the Yandaki festival is not top to a festival among Maham Yam the Lonary. Civil Sinishida, Mapalam Digi Lakpa, a top of country the Lakpa, Myanmar, Amadi, Manipuri, Wangwagi, State the Lakpa, the cultural Sokaya, Nasidi, Utpa Hogi, Bottom Satari, Walla River, the Mediterranean issue, assume Bamakalmatil festival Kayana, High River Sanga Festival Sigi, Mahaoma, Masakam Ogadori. I still Pogdamak, Ganasum Kaibam. Saknai Rebel Theatre Director Ratan Thiamda ITM University Gwalior na Doctor of Letters P.Cre. Ngasi University asida pangthokiba ahumlak suba convocation thorumda Ratan Thiamna theatre gi lamda Maliam da piri basing thaningai oiraba khudol asibu khangbiba oina Doctor of Letters P.Bani Panbayai Ratan Thiamda Ravindra Bharati University Guwahati University amadi Assam University Utkal University of Culture Urisana su doctorate degree hana pirakpa laikhrabani. Greater Noida dagi sangai kanana ba pausel puduna Imphal fauba cycle thorakiba Philem Rohan Millennium Institute of Sciences Kwakaithal mayai koibi nangasi taramna okre Rohan Institute asidagi haukiba mahairoini. Bisnupur Forest Division ki mityeng makha da Taubul Youth Club Global Sign Club Khoizuman Postcard Tinungai Amadi Biodiversity Management Committee na chauga punna khusam naduna ngasi Bisnupur District ke Loktak Khongbal da leiriba mafam sing da changduna lamlaki sa ujek sing hatpa amadi phaba tawiga nu haiduna campaign chathabaga loinana punna wakhal tamina khre campaign adugi matang da Bisnupur Forest Division Range Officer Ratan Kumar na mapalam dagi chahi khudingi tanglabu ujek kaya Loktak Pat ki akoibada chakta balak lamba adu chahi khara asida masing ka hena hanthare masigi maru oiba maram asi lamdam asida leiriba mioi kya na hatpa amadi phaba Lamlaki Uchek Sing asi hatpi dana ba apil tauke Lamlaki Uchet hatpa asi ain gi matung inna chairak phangningai oi haiki More da Labor Integrated Checkpost asi Luna na thamnana ba Workers and Traders Association More na amot akai sing sengdokre Indo-Myanmar border saba integrated checkpost asige passenger terminal gi manung amadi toilet na chingbada amot akai kya lairiba asina integrated checkpost asibu masak thihalakpadagi association asina amot akai sing asi sengdokpani hairi India government amasung NSN IM anigi marakta lising mga chamapan marifudra tareta ceasefire tawnakiba Matung dagi Jaliyarong gi mamalyam laba punsi kaya Naga Nation gi mingda mangkhre adubu tasengbadi masi Naga National Movement ka mari lainade makhoi masel gi marakta
area control amasung jurisdiction tanabada thokpani haina Jaliarong civil organization singna phongdokli tha khara asida NSN IM natraga ZUF ki oiba Jaliarong imung manungi kedar mari manga hat khre khara ama sokhan khre phibam asida Jaliarong miyam na wana leiri India government na ceasefire tawnaduna peace amasung development purakani hairiba asi agreement asina Jaliarong area dadi e nai tana bu hotnare ceasefire ki ground rule sing chana handuna kedar sing designated camp tagi mapan thogan ganu harau kumhai matam yorok pa asida atai underground group singa khut thokna hannaba government na koitha thadok labra makha tana Jaliarong area da pamdaba thodok thoklak labadi government of India gi khutni haina logani hairi makha taba pau pizadringai da atenba break amatak logzari and Seversky ahau atumna adongi special occasion ki mathil ama oihenbiu nauna luhonggadoriba couple singi customized hazing pot ki package amadi wedding cakes phangiragani L Sweets and Severs ke Sampa Junction near Pongafam office opposite Sisipur parking Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba Haksang soktarakpa, tumba chaba yaraktaba, khong hamba nungaraktaba singbu, phanba ngamba amata ngairaba upaidi, Jolip syrup, amasung capsule. Diabetes singidamakta Jolip capsule chabiu. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi oja singna aina exam gi sem saba matamda yamna mating pangbiki aduga BCC dagi aina phangaki study material regular mock test suggestion na chingmasing yamna chanaki SSLCE thagadaba singna topper oina bagi damak matamga chunaraba coaching center asibu miyamna thajaba thambi Amuka na taramnog sari makhataba pao. Manipur State Legal Services Authority amasung District Legal Services Authority Imphal West ki mityeng makhada Universal Friendship Organization Chamlo Subcenter Iroi Shembana sinduna nongmagi oiba legal awareness thoram ama Chamlo Iroi Sembada pangthokre thoram aduda IMC Ward number kuntaret ki corporator Herozit Iroi Shemba Youth Development Club ki President Fulindro Iroi Semba apun bamara paibi loop ki President S Nungsi Susar yakhi Advocate ke Dhanena resource person oina wangangki Kangpopi district ta sarkar na sakhwat thorang paikhalak pada district asigi apex body ama oiriba United Welfare Committee Kangpopi ga pau phaunaraga pangthok piu haina committee asigi president Nekhothang kibgen na pawmi singda phongdokre Manipur Press Club ta pangthoki ba pawgi mifam amada committee asigi president makhatana Manipur Sarkar na Kangpokpi district sem kiba chahi ani mapung fare hauzik paliba sarkar asina district asibu sawkhat lambi da purakna bakkan na hotnari adubu sarkar na paikhalak pathabak thoram kayada committee asiga punna chatminna duna amatta oina hotnaminasi sapar maina dagi cycle taba lambi da sariba valley bridge thong athubada losinbiu district asida IST line sing asina yum kayagi mathakta pubana leiriba Yum singi mathakta kupliba jinga punamak electric current chatpa thengnare masi department na athubada yengsinbiu haiki ayam masi laira wanina tin kupduna le tin si tester se pariga to bukanda masi current yam chatle masi da ekhoi laina si yam la yaina su passing na yam ai su thengnai masi yarabadi ekhoi lamhang le riba hoji ki cobru range ke riya somda ekhoi hypertension hoji ke tower lines pugi su koi pame Nagamapal da laiba ningthibi collection da art mit fashion haina mingthon duna photo exhibition ama ngasidagi chief minister N Biren Giloina bi N hiai nuna hangdokre numit tare ni chupna sathagadaba photo exhibition ase hangdokpagi thoramda hanagi art and culture gi director oirambi K Sobita Manipur police ki DIG RK Memi susaruk yakhi chief minister Giloina bi N hiai nuna Art haiba sinfam asi mi ama hektana kudakta changba yaba sinfam ama nate masidi hotnaba kanba pokpadagi yawrakpa gun amani asigumba artist sing asibu ekhoina pukning thogat piba mathau tai haiki art na kholi santi lehali pukning intha hali aduna hojiki chapala matam sidadi design tawnaraga loina mak chenare aduna akoina lalole tiki maramda so sentan bada yamna nowaiba ama oiba aduna posa amani aduna
ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯡꯕꯨ ꯁꯧꯒꯠꯄꯤꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯊꯧꯒꯠꯄꯤꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ Hauzik Sangai Festival ga mari lenana Khumal Lampakta sathariba marirak shuba International Thang Ta Championship asina Manipur gi lai hang taktagi leizarak laba thang ta masana ase manghanna ba hotnari haina thang ta gi lamda achauba thodang loriba singna pawmi singda phongdokre Manipur Press Club ta pangthokiba pawgi mifam amada thang ta bu thawaini khanjariba apunba lup marifu gi mioi singna saruk yaduna pangthokliba pawgi mifam aduda Apunba Manipur Huyan Lalong Lukki President Okram Mangle Mitaina World Thangta Federation of India Amadi Huyan Lalong Thangta Association Manipur Ahumna Youth Affairs and Sports Kimit Yang Makada Khumal Lampakta Sathariba Championship Asina Thangta bu sports ama oina onthokle masi inat pumuthat naba pangthokpaga chap manai hauzik pangthokliba championship asigi chaibi masana makhal amani masidi Manipur da su chahi kya gi mamangdagi masana ama oina sanaduna lakli chaibi masana asibu malem gi thakta thangta championship haiduna pangthokpa asina Manipur gi thangta asibu prithvi gi miyam mamangda lana uhanna bo hona bani haina lawi Manipur gi ngamkhai kanana bo hona bada Manipur Anglo War da British ki mayokta lanthengna bada Manipur gi thangta na achobu khulai ama oina sizina Thangta lamdam asigi thawaini masibu lana lamjing ba haibasi lamdam asibu mutkina bagi masak amani haiki da national gi wena koi pangto ge no honjari asiu masana simana Khumal Lampakta thangta tholakanda koi pangto gi bathong gi makta jb am sum kingoi panel khuna basi yamna chouba aram nam thak amani maram sina thu matamda lamdam chi lenga paibiriba koi chief minister ina koi cabinet minister tumba emele khuding nasu thangta gi horolasi amutta na khambi bo orum nagadi masi andaki sangai festival da thangta si machana moina hapam thokte Join Marup Manipurna Myanmar gi timbu chaklen amagaloina na ngarang tera khuraizam da leiba kada gi chief engineer oiramba ke lokeshwar gi yumda pangthokre Myanmar dagi lakpa mitai delegate singbu harau tayamna opugi thorum aduda Join Marup Manipur gi president Komkham Bikramna Manipur da leiba maitai singa Myanmar da leiba maitai singa gi marakta achetpa nungsinabagi mari ama matam chuppada thamba mathautai Sangai festival da lamdam asigi chatnabi fizet chakcha khanghanba mathautai haiki Manipur gi Kachin Koya da pauche yenthokpagi thabak tawramba leikhidraba pisumthong oinam lekaidagi khoisnam kobagi masanupa khoisnam Tokyo na ahal oiraba amadi miyamga mimanadraba mioi 18 da tha khudingi lupa sama amadi All Manipur Newspaper Sales and Distributor Association da sahi khudingi lupa ahum khusinakre thoramadu da khoisnam Tokyo na mahaki apokpana Hokar oina miyam gi seba tawbaga loina macha singbu mi oina na basembiram khi masigi damak mahak na lawrang ba thodang adu apen ba pokpaga loina na miyam da mahak na thabak tagi pothadri ngai phawba angamba mateng pangki gani haiki Rotary International District 3240 gi District Governor Sayantan Gupta the District First Lady Dr. Puspita Buharau Tayam na opagi thoram ama Mantri Pukrida Labor Rotary Bhavan da pangthokre thoram maduda Assistant Governor John 9 Rotarian Thangjam Arun Kumar Rotary Club of Imphal gi President Dr. T.S. Sudhiranjan Rotary Club of Polo City Imphal gi Rotarian Pradeep Maitram amadi Club ki Secretary Rotarian Manish Chen amadi Joy B Haikru Zamna Maru Oiba Myoy Singh oina saruk yakhi thoram maduda mari lenana Community Service Project amadi Award Singh Yenthoki District Governor na Club ki official singaloina na tabung khokta leba Bir Chandra Singh Football Academy da football kun yaw na masanabagi machak mathum Singh khudol tamki Achan Bigai Primary High School da Swasth Bharat Swasth Bidalaya campaign gi manung sanna Rotaries was in school gi thoram su pangthoki Lamzau Tongba Gram Panchayat ki Gram Sabha ngasi Sagolban Khamnam Leirak Community Hall da pangthokre Gram Sabha adu da Pradhan Elangbam Susila Retired Lecturer Soibam Dinesh amadi Video Pasoi S Daulat Khan na chingba Myoy Singh saruk yakhi Gram Panchayat asida pangthokpa ahumlak suba Gram Sabha adu da kari program paikhat kadabage haibagi matang da khana nainakhi Thambal Khong Gram Panchayat ki ahumlak suba akhanaba Gram Sabha mifam Kumngai Part Community Hall da pangthoktuna lisingani tara nipan tara mapanda panchayat asina paikhat kadaba thabak thoram sing yathokre Pradhan Koijam Ongbi Romana mifam asina miyam ga punna khanaraga thagat liba thabak sing matam sana thabak oina pangthokna ba khotna bada mari leinaba authority sikna minyeng changhaningi haiki
Chingmairong da leba Kiddies Corner High School gi Silver Jubilee Celebration ngasi sumakha tana pangthokhi cultural activist Ningthauza Lancha Arun Enterprises ki proprietor Thangjam Arun amadi UNESCO Club ki General Secretary Ambition and Nachingba Muising Saruk Yaki School asigi founder Sisila Banfongna School asi lingkhat padagi ngasi fawada paikhat liba thabak thorom singi matang da wafam kya fongdokhi Salai Holdings and Private Limited amasung UNESCO Club Manipur na sponsor tawduna nongmagi oiba entrepreneurship development program gi thorom amangasi Senapati da laiba DRDA hall da pangthokre Skilled traders na sinduna self-reliance and sustainable development through entrepreneurship habit team na pangthoki bangasi gi thorom maduda ADC Senapati gi chairman ML Makshan Salai Holdings and Private Limited ki sister organization Smart Society gi secretary N Dhanapati amadi Edelweiss Tokyo multinational company gi financial advisor Dr. T.S. Chandramani na chingba na athoi mithunglan sing oina saruk yaki thorom madu da Senapati da leiba tongan ba nationalized bank singi branch manager sing su saruk yaki thorom madu gi saruk ama oina Dr. T.S. Chandramani na self reliance and sustainable development through entrepreneurship habit topic ta resource person oina wangangki chief guest oina saruk yaki ba chairman ADC Senapati ML Makshan na entrepreneur ama oiba habisi isa gi honabagi makha pongani government ki mateng ngaiduna leibana oiroi isa ne isa bu thabak pizaba haibasina khwaidagi phaba oigani amadi entrepreneur ama oina miyambu matau karamna loina gadabage haiba asisu yam maru oi haiki Khol amadi Monohar Sai gi saknairaba artist Guru Hanjobam Kunjo Sharma chatkiba tang kunithoida wangkhai ningthem pukri mapal da leiba masagi mayumda leikhidre mahak chahi marifu tarat sukhre leikhidraba Guru Kunjo asi khol gi lamda Manipur State Kala Academy na ahanba oina scholarship amadi fellowship pi khraba miyoini mahak Manipur University of Culture da khol gi oina ahanba guest guru ni B grade fangkraba khol gi artist ni hairi masida natana mahak na lam masida tongan ba mana kaya su fangkraba miyoini Critical assessment on various forms of Manipuri literature haibas da numit nini chupna chathagadaba seminar amang asidagi Manipuri Hindi Parishad ta hawkre Sahitya Academy amadi Cultural Forum Manipur na sindona pangthokpa hawdopagi thorom madu da Sahitya Academy gi Eastern Region gi officer in charge Mihir Kumar Sahu Manipuri Advisory Board Sahitya Academy gi convener and Kiran Kumar amadi scholar E Dinamani yauna miyoi kana saruk yakhi Cultural Forum Manipur gi President S Beharina Manipuri literature da tongan ba form the critical assessment seminar pangthokpana aibasingda kana ba hengat kani haiki Patriotic Writers Forum Manipur na sinduna Rims Road ta leiba kombirai inda ingo ba thokchom na iba otpi naibiraba singna ningtham khongjang sagatchana bagi bigyan mingthon ba lairik ama phongkhre thoromadu da Sahitya Academy New Delhi gi General Council gi member Dr. Joda Chandra Sanasam Patriotic Writers Forum Manipur gi President Yai School Khairakpam amasung Salam Tomba su saruk yakhi Dr. Joda Chandrana Manipur gi literature thak wangi chahi amada lairik chani rong phongli masida UNESCO na Manipur gi lol khudong thiningai oire hairiba sikana gumba kharana lana pau tamsinbadagi oigani masi aikhoi puna thidokminabam ama changi haiki PMUY gi makhada Maibia Gas Agency Moirang na lem na gas connection yanthokpagi thorom ama Koyol Kaitel Moirang da pangthokre MLA office Moirang na sinduna pangthokiba thorom maduda MLA P Sarachandra Moirang Municipal Council ki chairperson M Romi Bala nominee councillor K Shyam councillor and Ibom Sasu saruk yakhi Moirang Kendra gi yum chahum amasung khoirenta ki imung tareta MLA na gas yanthokhi Maharaja Devendra gi machanupa Dhata Tababu Ningsingduna Ahanba Umorok Saptaisu Festival Tamelongi Changdai Khulda Pangthokre Thorom Aduda ADC Tamelongi Chairman Namsinrai Pamai Vice Chairman SG Pamai CMO Dr. Chambo Gonmai Susaruk Yaki Festival Asigi Saruk Ama Oina Dhata Tabagi Ningsing Khubamgi Akoibada Ujara Kayamru Thakhi Isingmaga Chanipan Yankhai Matamda Maharaj Devendra gi machanupa Dhata Taba Lekhidabadagi Changdai Khul Asida Phungki Haina Thazanei Festival Asigi Mathakta Chengdai Primary Health Center na lem na lang bagi kem ama pangthokhi stall taramathoy na saruk yakhiba festival aduda Mariam Gangmai na ahanba Gaikhuli yu na anisuba takhi festival asigi saruk ama oina u morok chaba u kaba na singba masana singsu athoy ehen tanakhi ngasi ahing nongyai dagi hayeng numidang wairam pung taruk phaba JAC against unknown
missing kidnapping of Pungdong Bam Doren of Nacho Khale Kaina Tidim Lambi Ban Tawani Torumba Adu District Police ka wari sanabadagi yanaba puraktuna ban nasi matam khara kom thokle hairi Paugi marak thatna aten break amatanga luxury Miyam gi chathok chasinda khudong chanaba matamga chunaraba GPS tracking facilities yauraba mamal sri amna honglaba cab service ama hangdok chare Manipur cab service hairiba cab service asi 24/7 oigani download tawyu Manipur cab service Sangai festival ga mari leinana 50% discount chu thamjari call tawirak pa yagani 180034538838 Unique Education, the first CBSE and the ICSE coaching center at Imphal. 2 months revision from 22nd November 2018 for CBSE class 10 and class 12 science, 32 students per class. Girls hostel in the Sam Block van service. Unique Education, Tega Road, Konjeng Hazari Lekai, opposite Sangai Express. Do Bold, W Square Bold, deodorant body spray. All day fresh fragrance. W Square, why wait? Your soul reeks of journeys, feeding on the unknown, the thrill of unfamiliar. Let drives be your home. Amuka na taram luxury makhataba pao. Bharatiya Modi Army Manipur Unit na sinduna nimfu humdoirak suba tiranga yatra Imphal da pangthokre minuthongda leiba MMTA office mamangdi Khumal Lampak multipurpose indoor hall fawa chatki khongsat aduda Bharatiya Modi Army gi National President Dr. Ahuja na khongsat asigi pandamdi mioiba khudimak amaga marup oiba aikhoi punamak ichil inauni nation bu hena nungsiba hengatna bani haiki Manipur State Disaster Management ki Chairman Adim Pamaina Prime Minister Narendra Modi na paikhaliba thabak thoram singbu miyamda mamut tana khanganduna madugi kana balaunana Bharatiya Modi Army na achoba thodang lauri haiki Eastern Science School More gi taramari shuba annual sports prize yenthokpagi thoram school asida pangthokre thoram asida Mitai Council More gi President M Thoiba Mitai Education Society More gi Chairman TS Ibungo Hanagi Chairman N Inauba Khanongpok Apunba Nupilu ki President TS Ibem Hal School asigi Headmaster Shyamo Susaruk Yaki Manipur State Hajj Committee ki Chairperson Oiraba Maulana Abdul Salam amadi member singbu opagi thoram ama ngasi North AOC da leiba All High Court ki complex ta pangthokre Maulana Abdul Salam na hawziki matamda sawba haiba sitoglasi nungsisana na hingminasi haiki WPW syndrome kauba thamoi gi khudong thiningai oiba patient ama Sky Hospital da mai pakna operation tawduna kanba ngamhaure khabam dagi chahi 39 lom surabi nupiasi tha se tang 35 da mai pakna operation tawkhibani yamna aruba akhannaba operation asi hospital asida mai pakna pangthokpada chairman Dr. Larik Yengbam Syam Kishore na apenba phongdokre Dil Money Security Private Limited kauba Bombay amadi Kolkata da best tawani haiba company amana lamdam asigi mioi kya da Jio amadi Airtel gi tower yungani haiduna lana sel khongat na bukhonare miyamna masidagi section view haina Indigenous People's Right Initiative Manipur gi Executive Director Advocate Korau Hanba Luwang na phongdorakli ngasi lup asigi office ta pangthokpa paumi singa unabada satkiba October gi tang 18 dagi hauduna company asigi mioi kya na phone amadi WhatsApp ki khuthangda Miyam dagi sel khongat na bukhonari company asigi business development officer gi post ama haptuna tower yungning mioi singdagi Indian Health Organization gi card paihanna mioi amamam dagi lupa lising taret hena khongat na bathabak sathare mari lainaba singna hairiba sasinaba company asidagi section view haina phungdorakli Kumbi ward number 4 amadi ward number 3 gi marakta Kumbi Khuga Turel gi mathakta suspension bridge ama Nauna sana na bakendru gi MLA SB da ngasi urep uyung tamkhre thorum aduga mari lenana MLA na haikibada lomi singna kharip lorok kidamak angan phau thaba nangnana bakumbi uyung hobi dam loishinduna kumbi kendru gi labuk singda ising pina na thorang leire haiki MLA na makha taraduna kumbi Setupur Hawai Pokpi water supply na yumthong khudimakta afaba thakna ba ising pina na ba pipe hapagi thabak su athuba matamda loishinduna miyam da thakna na ba ising ningthina phangalagani haiki
कुंतरुक सुबह सेक्टर असम राइफल्स की टेक्नोपल बटालियन ने खुदेंग थाबिदा अचत अवोक सिंह चेक तवदा नुपियमा लुपा लाख कुन मापन रोंगी ओइगदबा WY टेबलेट लिसिंग मापन समापन हुम्फु फारे IGAR साउथ की चेरोल अमना नुपी अदुना ऑटो रिक्शा अमदा सिंगनिंगाई ओइबा मोंगदा लाकपदा चेक तौबा मतमदा मोन अनिदा यामलबा WY टेबलेट सिंग असि हाबलंबनी फारबा नुपी अदुदी नेंगनई हिंग बाइटे चही 53 मपुरोइबा जमखोलुंग बाइटे टेक्नोपल डिस्ट्रिक्ट की कनन 5 विलेज तगिनी फारबा पोलम सिंग लोइना नानुपी दु इम्फाल की नापता खुसिनख्रे थादा स्टूडेंट्स एसोसिएशन सेक्रेटरी जनरल माइकेल लमजाथांग हाउकिपु थासे की तांग तरानी थोइदा टेक्नोपल की सितालमखाई चेक पोस्ट तरानी थोइ सुबा असम राइफल्स की पर्सोनेल सिंगना फुखिबा यानिंगदबा फोंगदोक्तुना महैरोय लुप असना नवंबर की तांग 23 की अहिंग नोंयाइदगी नेशनल हाईवे सिंगदा मतम कक्तबा बन कौरगनी हाइरी हौजिक सानबगी पाउ अमुक फंगबिरगनी सानबगी पाउ पिजरे थासे की तांग मरी दगी तरा मथोय फाउबा जयपुर पांगथोखिबा कॉमनवेल्थ जूडो चैंपियनशिप सिल्वर मेडल लौरख्रबी थौबाल वांग मताबा सोरोक मखादगी लांगपोक लाकपम रेबिना ngasi miyam na haraw tayam na okre social service and welfare association thobal na sinduna pangthokiba thorom aduda thobal municipal council gi councillor okram inaw tombi ward member M Anita susar yakhi humkhudra taret kilo kanglupta silver medal lौरख्रबी रेबिना इंगोचाम दि थबागी एनी सुबा मचानुपीनी महाक हौजिक पंजाब की साई पटियालादा लैरी थाउ ग्राउंड सथरिबा तरानिथोय सुबा जादोनांग मेमोरियल फुटबॉल टूर्नामेंट की ngasi ayuk sanakiba match ta KKFC Kaisamthongna KFC Khopumbu goal ani sinoda thoikre nungthil sanakiba match ta Gufa Gaipuinam na MKYC Mahabalibu goal ani sinoda maithiba pikre हंदक पुनेदा पांगथोखिबा UAMAI नेशनल मुइथाई चैंपियनशिप ता ऑल मणिपुर मुइथाई लवर्स एंड प्लेयर्स ऑर्गेनाइजेशन चंगांगई एयरपोर्ट की सनरोय सिंगना गोल्ड मेडल अहुम सिल्वर तरुक ब्रोंज अम लौरकले हाइरी मखा ताबा सनबगी पाव बोयाई निंगथौजमदगी फंगबिगनी इंडिया टीम ए ना पुन्न पॉइंट सनी मरफुनी थोई फंगदुना मणिपुर संगाई फेस्टिवल गा मरी लेना पांगथोखलिबा मरीशबा इंटरनेशनल थांगता चैंपियनशिप की ओवरऑल टीम चैंपियन ओइख्रे मणिपुर टूरिज्म यूनिट फैशन स्पोर्ट्स अमदी वर्ल्ड थांगता फेडरेशन की मियंग मखादा थांगता फेडरेशन ऑफ इंडिया अमदी हुयल लालोंग थांगता एसोसिएशन मणिपुर न सिंधुना थासी की तांग कुनिथोइदिगी लेबाक तरुक इंडिया टीम ए इंडिया टीम बी इंडिया टीम सी नेपाल भूटान अमदी बांग्लादेश की नुपा अमदी नुपी थांगता सानरोय शामगा कुमंगना सरुक यादुना खुमलंपाक स्पोर्ट्स कॉम्प्लेक्स की मल्टीपर्पज इंडोर हॉल द सटरखिबा चैंपियनशिप ngasi लोइसनख्रे लोइसनबगी थोरमदा मणिपुर की इनिंग थोगले सेंबा सनाजावा मरी सुबा इंटरनेशनल थांगता चैंपियनशिप की ऑर्गेनाइजिंग कमेटी की चेयरमैन एस प्रेम कुमार भारतीय मोदी आर्मी की प्रेसिडेंट डॉक्टर राजीव आहूजा थांगता फेडरेशन ऑफ इंडिया की चीफ एडवाइजर RK अचौबा ईस्टर्न कला विद्या थांगता एसोसिएशन की प्रेसिडेंट सिंटापुरेम डबलो खाबा अमदी अतई मरुइबा मियोय क्या सु सरुक याखी सथरखिबा चैंपियनशिप असिगी ngasi senior men gi phunaba amagi pangthokibada India team A gi KS Netrajit Laibak asigi Dennis Ngangom Laibak asigi Susil Ahmad Laibak asigi M Mani Laibak asigi Antas Piaz amadi Laibak asigi Adit Pravisna magi weight category singda ahan position takre category asigi phunaba ani subada India team A gi Ais Salananda India team A gi Ais Ngan Thoiba Laibak asigi K Lemba Nepal gi Vijay Resli India team A gi N Vidyananda Laibak asigi M Handsome Laibak asigi A Banti Nepal gi Ganesh India team B gi Masun Answer India team A gi Honi Kumar na tongan ba weight category singda ahano position takhi senior women's ki pangthokiba phunaba amada India team A gi A Anjana Chanu Laibak asigi Menakshi Raj Kumari Laibak asigi P Sauba Devi Laibak asigi Ais Kabita Laibak asigi Saima Jena magi weight category singda ahano position takhi category asigi phunaba ani subiki pangthokibadasu India team A gi S A Sanatombi India team B gi Fiza Nazir India team A gi L Rina Bai
Lebak asigi e mayasanu lebak asigi Antombi amadi lebak asigi Anjuman Farukna ahan position takre pangthokiba championship asida India team A na gold yankai mathoi silver red bronze ahum punna medal humpo mathoi amadi point sani marphuni thoi phangduna overall team champion oikhibani Nepal na gold Nepal silver tratruk punna medal kunmari amadi point marphuni pal phangduna anisuba position amadi India team B na gold mari silver maple bronze ani punna medal taramanga amadi point yakai mathoi phangduna ahumsu position takhi championship asigi nupagi best fighter gi mana Nepal gi Krishna Kumar Tamang na takhi nupagi best discipline na Bangladesh gi Dilip Kumar Singha na takhi nupi gi best fighter gi mana na India gi Fiza Nazir amadi nupi gi best discipline na India gi Ice Elina Sanu na takhi Tarani Shuba Manipur Polo International gi ngasi sanakiba match ta England amadi India team B Manipur mai pakre Manipur Shanghai Festival ka mari lenana tha sigitang kunithoi degi polo team manga England USA Uruguay India team A amadi India team B Manipur na saruk yaduna Imphal gi mapal kangjibung da sathariba tournament asigi ngasi sanakiba ahanba match ta England na Uruguay bu panjal ahum amada maithiba pikhi match asida mai pakiba England gi panjal ahum adu Henry Amor na match ki ahum super sakar da panjal ama George Amor amadi Ben Bellina match ki mari super sakar da panjal amamam chanduna match si mai pakhibani match sida mai tikhiba Uruguay gi amatangar pa panjal laduna Juan Fernandez na match ki mari super sakar da sanki tournament asigi anisuba match ki sanakibada India team B Manipur na India team A bu panjal taratres sinoda yamna laksana maitibu pikhi tournament asigi hainu kilpung ambatabada India team A amadi Uruguay ga sanagane TIS Tulesorna as ready bu maitibu piduna Shanghai Invitational Tennis Championship ki sahi nipumunga mataki men's singles ke title lokre Manipur Shanghai Festival ga mari lenana tha sigi tang kunithoi dagi Manipur Tennis Association gi miyang makhada Imphal District Tennis Association sinduna lampen parta laiba association asigi tennis complex sathariba championship asigi ngasi sanakiba sahi nipumunga mataki men's singles ki aroiba match ta TIS Tulesorna as ready bu set ani sino taruk ani amadi taruk ahum da maithibu piduna title lokhibani sahi nipumunga mataki doubles ki aroiba match tana Sanjoy amadi Kohali gi jurana TIS Tulesor amadi Ibohol gi jurabu set ani ama taruk ani taruk amadi tarani thoi tarada maithibu piduna title lokre sahi yankai manga mataki doubles ki aroiba match tana Dilip amadi Suresh ki jurana Pawar amadi Aditya gi jurabu set ani ama taruk ahum taruk tare amadi tara tarukta maithibu piduna title lokhi Amaramda sahi taragi nupa masa amadi nupi masa sahi tarani thoigi nupi masa sahi taramri makhagi nupa masa gi tennis sanaroi kumanga na saru yaduna complex asida Shanghai Invitational Tennis Championship ka mari lenana haukre sahi taragi nupi masa gi aroiba match ta TIS Bebli amadi G Abega sanaragani ngasi sanakiba match ta Manju Sirina Anika bu game mari amada maithibu pikhi sahi tarani thoi makhagi aroiba match na L Nandini amadi Y Thoibi ga sanaragani ngasi sanakiba match singda Pujana Ababu game manga ama Anameyana Ibethoibu game manga amada maithibu pikhi sahi taragi nupa masagi aroiba match na K Roshan amadi S Dhananjoy ga sanaragani Singjamai Kendra Kangkhutna Thangmaiban Kendra Kangkhut pu maithiba piduna ahanba Wainam Charlie Singh Memorial Likam Knockout Kendra West Kang Tournament ki final sangkhre Manipur gi nat ki oiba masana ama oiriba kang Manipur gi mang khidana ba madi masana si hena sakhol hanaba gi pandamda Manipur kang association gi miyang makhada Singjamai Kangkhutna sinduna mamang thagi tang kunmari tegi Kangkhut tarohum doina gurmari thongna khaidoktuna Singjamai Kangchang chinga matakta sathariba tournament asigi ngasi sanaki ba ahanba semi final match ta Singjamai Kendra Kangkhutna Thangmaiban Kendra Kangkhut pu panjan tara taruk tara mari da maithibu piduna final sangkhibani tournament asigi anisuba semi final match tha asigi tang kuntarukta kaisam thong Kendra Kangkhut amadi Wangoi Kendra Kangkhut ka sanagani hayeng kangchang asida Nikon Kangkhut Nilkuthi amadi Hailakandi Kangkhut Silsarga nupigi exhibition match oina sanagani Star 11 Women's Open Hockey Championship ki aroiba match ta CEO Singjamai Wangma Kheti lekai amadi Ideal Club Teraga sanaragani
Manipur hockey na sinduna tha sige tang taramari dagi nupa ki team taret amadi nupi ki team mari punna team taramathoi na saruk yaduna Khuman Lampak Sports Complex ki hockey stadium da sathariba championship asigi ngasi sanakiba nupi masagi aroiba league round match ta CO Singami wang makhetri lekaina Ideal Club Terabu Panjal ahum amada maiti bpk match asida mai pakiba CO Singami wang makhetri lekagi Panjal singadu S Tamuna match ki kunithoi suba madi kuntaruk suba minute Panjal ani sanki atopa Panjal aduna KSH Zotina match ki taramathoi suba minute sanki bani match asida maiti kiba Ideal Club Teragi amatangarba Panjal aduna L Rituna match ki kulhumdoi suba minute sanki sathariba championship sigi aroba matching hayeng sanaragani All Manipur Football Association gi miyang makhada District Sports Association Kakching na sinduna tha asigi tang taramari dagi team tarung na saruk yaduna association asigi ground sathariba 3rd Division Football League ki ngasi sanakiba ahanba match ta YWU Kakching na SFC Sugnubu goal ahum amada maiti bpk ani shuba match ki sanakibada UCC Kakching na FSC Kakching bu goal ahum ani da maiti bpk Thagasari boy ning thozam housing asi nong magi oiba ai ngasa gi pau amuk lobirasi Environment Director ki phangki bangasi goi ki bai nga sa amadi lungju ki pau da khwai ki sa ki ba Celsius degree kuntra dasmik ni pal mapal khwai ki ingba Celsius degree taruk dasmik ahum ni pal Kita ya wising manil gisang maximum da sada mariputra mari dasmik mapal minimum da sada kun mga dasmik tarit mga waiki ngasi nong sukite Loshilak pada maru iba pau amukan epizari Manipur ki boxer MC Mary Kom taruk lak shubu oina world champion laure. More ki Howland 5 village na sagali ba yum Myanmar army na changlak tuna makhata na sadana ba thinglam le Kunja Singha security ki marakta chawna ungkhat na ba thokre. Amadi makhura amadi mapan na ijat manghan bikre haibi nupi macha anina achumba wayal ngairi. Nasi nong magi oiba ISTV na pizza bapau matang asda luizare mideng tabiri ba singbu amukan na khurumzari.